Hello mayam, ngasisu RR Project ni amna nungairaba film ama puduna lakle. Hairiba film adugi mamingdi Journey to Magic Mountain. Film asi fantasy amadi adventure the best toba film amani. Aduga film asigi asengba exact maming adu ai isamaksu chapchana khangjade. Film asigi maming asi mayamna Journey to Magic Mountain haina thoi. Ehangnasu film asigi wari asi phajaman madagi mayamdasu tahaning badagi film asigi wari asi pujarakpani. Adudi mayam matam mangan davida film asigi asengba wari rom doina mai onjelasi. Film gi wari na hokdringagi mamangda class 12 pass tawruba chatra singi damakta yamna kanaraba karingum amta haijaramge. Mayam class 12 pass tawruba chatra singi damakta du jobs academy na yamna kanaraba pawma puduna lakni. Madudi free education with 100% scholarship plus minimum rupees 10,000 stipend every month. Course ki maming na Best Science Hospitality and Hotel Management. Wasi 3-year degree program ni. Students singsu day 1 dagi work professional oina Bangalore, Delhi, Mumbai, Chennai, Gurgaon da leiba 4-star hotel singda thabak tobu phangani. Wasi tusnatana students singi lepham amadi chaba thappa sing asi loina free oigani. Wasi digi hena kudong chaba amadi nungaiba paw asi kadai digi phangani. Airiba kudong chaba sing asi lawinabagi damakta screen da uriba number asida call tawduna paw phawna biu. Aramasina adom siyamna thuna sangchan birau limited seat ni. Film sigi ahuba sinda ngasi digina chai kya mamangi wari digi horai matam asida ningthaugi yamna chawruba konung amasu aikhoidu holai mafam asigi ningthau asigi mama aduna makhoigi advisor duda angang macha ama sinarami aduga ningthau adugi mama aduna advisor duda asumna hairami hangna angang asibu jungle gi mafam amada puduna hatoktuna thamangadabani masida advisor duna ningthau adugi mama aduda asumna hairami mapu ibema angang asidi pokpada ngairiba angang ni aina masibu matokramna hatkadoribano masida ningthau asigi mama asina advisor sida yamna sauna sumna hairami nahakna sase kanano haiba se khangjadraba male aduga aise kanano haiba si sunhangna khangdraba male nahakna wa yamna ngangduna leibagi darka tade aina hariba thabak asikhakto angang asi hatokibagi paw asi mafam asida leriba miyoi sing asigi nakong amatada tahalak pasu yaroi maduda sunatana aigi chanupa ningthau asida su tahalak pa yaroi advisor adudi ningthau asigi mama asina order tawpa asina maram orga ma karisu tawba ngamamde maram asigi mahangna angang asibu hatnabagi damakta jungle gi maike duda puduna lami maudigi advisor asina angang asibu hat kya dinu torokpa matamdadi angang asi mangna hatpa ngamamde angang asi hatpagi mohta mangna polang amagi manungda phajana hapchanduna angang asibu turenda tawthan kirami asumna angang yoba polang asi turena asida asum tawtharakpa asina maram orga laikon senaduna leiba matai manau anina angang asibu thengnarami mafam asi makhoigi ningthaugi konung adudagidi yamna lapa mafam amani angang nupi asina kapagi makhon asi taba matamda gardener nupi adu chenthuraktuna angang yoba polang adubu turena adudagi lakhatpirami aduga nupi asina mahaki mapuroiba asida angang yoba polang adu utuna asumna hairami turena sigi matengdigi mamangi matamdasu aikhoina angang nupa masani phangjakhrabani aduga hojikna angang nupi masa ama phangjare masi pumna masi ishorna aikhoigi damakta thabirakpani ishorbo khoina thagatpam thoi aduga gardener nupi sina makhoina hojik phangaiba angang nupi masa asigi maming asi Lina haina tholami sin asi change tawroba matungda ngasi digina chai 33 gi matungi sin ama mu ulai hojik Lina su chawraduna chai 33 mapung pharami Lina se turen mapanda baken ama paiduna ising sokna bagi damakta lami mahangna ising sokpa laiba turen asimakta digini malin hariba mahakpu yokpiba mama asina mahakpu khunkhiba adu Tanja asida Linagi manakta mahaki mabung ahan Peter adusu mahaki mateng pangnabagi damakta lami aduga Peter na mahaki masanupi Lina asida asumna hairami isanupi Lina aikoi hojik lei adu thanabagi damakta sem sarasi matang asida Lina na mahaki mabung Peter asida mahangna una sajaba sangol ama ulami masing matungda Peter amadi Lina makhoi ani adu ising bucket adu paiduna yum maikai tamna kakhirami matam asida Peter na singjang ama paiduna u kya ama khaiduna leirami aduga Lina na makhutta jot ama paiduna lai thanabagi damakta leiba adu tawduna leirami matam asida Linagi mayamba yaima sam adudi u mathakta tongduna leirami u matha adudigi samna masanupi Lina amadi mayamba Peter da naurina kaptuna langnarami makhoi hum masi mali amadi malin makhoi anina turena sidagi tawtharakpadagi loina khunduna yukpi kibani matang asida mali amadi malin hairiba ase garden asibu senariba lai thariba matai manau ani dubudi makhoi anina angang ahum masibu apokpa masadagi suhena luna toromi aduga angang makhoi humsu yamna luna amadi nuksina leiminarami Linana nungti numit khudingi turena sigi mapanda mathanda sanaba chalami nongmadi Linana turena sigi mapanda mathanda sanaduna leiringa matam masida hui khara mahaki manakta leiba dumang urami hui singasi Alexander hariba ningthau aduga loinana lakpoirami aduga Alexander hariba ningthau asi makhoigi mafam asigi ningthau oirami hojik Alexander hariba ningthau asi turena sigi mapanda mathwai nungaitana phamduna leirami matang asida mangna porkiba hui sing aduga Linaga sanaduna leiba asi urami Alexander di Lina
hariba angang nupi macha asibu ujaba matamda mahaki sikraba nupi idubu ningsingjarami. Lina su Alexander hariba ningthau asibu ujaba matamda Alexander ningthau asigi manakta changami. Matamasta Lina na Alexander gi makutta una saba sanapot ama paiduna leiba asisu urami. Maudagi Lina na Alexander da asumna hangami nake nakutta pairiba una saba sanapot adu kanana sabibano. Alexander namuk Lina da asumna hairami masigi sanapot asidi aigi nupina semambani mahak to hojikti aikogi sangsar sida leitre. Masi taba matamda Lina na Alexander hariba ningthau aduda asumna mo hairami aigisu aina sajaba nahangna pairiba ugi sanapot adugumba ama lei. Masi hariba matungda Lina na mahangna sajaba ugi sagol adu ningthau asida piramlaba matungda mahak mayumda mo hankirami. Lina na yumdi yorokpa matamdadi mahaki mama mapa aduna mahaki masimanauksing amadi mahaki damakta chanaba kaya ama thambirami. Somda atopa nakalamadasu Alexander hariba ningthau adusu mahaki konung aduda mo hankirami. Matam asida ningthau asigi makhada leiba advisor sing aduna ningthau amadi mahaki mama aduna chanabagi damakta asatha kaya ama sinbirami. Asumna Alexander ningthau aduna mamaga punna karigumba khara chaduna leirige matam asida mahakna mahaki mama aduda asumna hairami ima aina ngasi turen mapa aduda chatpa matamda angang nupi macha ama thengnarai. Angang nupi macha aduna mahaki makhutmangna senjaba ugi sanggol ama soingonda pirai. Hariba sanggol adu aigi nupi Helena na semba aduga su chap manai. Masida sunatana angang nupi macha adugi mawong mato amadi mahaki wangang sangang adu aigi nupi sikraba Helena adugi mawong matoga chap manai. Masi taba matamda Alexander gi mama adudi yamna ngami aduga mahaki machanupa Alexander asida asumna hairami ichanupa nahangna angang nupi macha adubu kadaida thengnaraklibanau. Masida Alexander duna mama aduda asumna hairami ima aina turen mapana aduda chatpa matamda angang nupi macha adu thengnarakpani. Masi tarba matungda Alexander gi mama adu mahaki machanupa Alexander da karimta hairamdabida mahaki advisor aduga loinana sagol gari ama thaurang tawduna angang nupi macha adubu thinabagidamagta angang nupi macha aduna lei hariba jaga aduda lami. Ningthau adugi mama aduna turen mapa aduda yoroba matungda makhoi sing adu gardener adugi mayum manakta lami. Alexander gi mama aduna sagol gari adudigi makokli thoroktuna gardener sigi mayumda yengpa matamdadi gardener adugi matai manau amadi mahak loinana angang ahum amaga leiramba asi uba matamda mahak yamna ngami. Maudagi Alexander gi mama adu thindaba tawdana mahaki ningthau gi konung aduda mo hala ami aduga Alexander gi mama aduna makhoigi advisor asibu mahaki manakta kaukchanduna mahaka lon unarami aduga Alexander gi mama aduna advisor aduda yamna sauna sumna hairami aina mamangi matamda nawonda halo haiduna sinakhiba angangsing adu kadaida leikre aduga angangsing aduda nahangna kaidokre. Masi taba matamda advisor aduna mahaki makhon adu pikna Alexander gi mama asida asumna hairami machaibe mana halo haiduna sinarkhiba angangsing adu pokpada ngariba angang ngaktani madubu aina matokramna hatkadoribano angangsing adu aina hatopagi mohta polangda haptuna turen aduda loina thadakhibani. Masi taba matamda Alexander gi mama adu yamna sauna advisor aduda asumna hairami nahangna tawkiba asoiba sing aduna marum orga hojikti angangsing adu loina tekta kaidana hingduna leire. Karigumba aigi chanpa ningthau asina mahaki macha sing adu hingi haiduna khangkiba tarabadi aina mamangi matam kyadagi ningjarakpa asa kya asi loina kaigadoribani. Masi taba matamda advisor aduna ningthaugi mama asida asumna hairami machaibema angangsing adubu aikhoigi ningthau Alexander na kamaina hingi haiba asi khanggadoribano. Masi taba matamda Alexander gi mama aduna advisor aduna asumna hairami yare hojikti ai nangi wa taningdre hojikti angangsing adu soidanamaki loina siragadabani aduga angangsing adu hatpagi thaudang adu nang amadi atopa kanamta da sinararoi ai isamangna oina tawragani. Tinna si sense tawduna mathangi sinda Lina hariba nupi macha asina makhoigi yumgi manakta makhoina loijaba nganu sing adugi machinjak pijaduna leirami. Tanja asida Alexander gi mama asina Lina hoina leiriba yum asig manakta amanba amotpa dress kya ama sesanduna khungang nupi saduna amadi chaningai thaningai leitraba yamna wabi nupi ma saduna leirami. Matang asida makhoigi yumgi manakta nahe duna leiba asi Lina na taba matamda Lina na Alexander gi mama asig manakta changa ami. Matam asida Alexander gi mama asina Lina hariba nupi macha asida asumna haira ami aise yamna arapa khungang amadagi lakpani hojikti aigi khong ase thangduna chatpaba ngamdre khong asi yamna ware choktabana loire. Lina hariba nupi macha asidi yamna pukchen chawbi nupi macha amani adubu Alexander gi mama na mawandok oitaba kyama ngangchalebina haiba asidi mahakna khangamde. Maudigi Lina na ahan nupi sigi makhong chokthai haiba asi phanabagi damakta mahaki makhong asida massage kyama tawbirami. Matam asida Alexander gi mama asina Lina hariba ngang nupi macha asida asumna haira ami isu nupi nakpu mafam asida hek piklingai digi lerakparane. Matam asida Lina na ahan nupi asida asumna haira ami
Mane Bobo, Aise, Turenasita Doctor Mapam Ladiba, Ima Sina, Piglinga Ibu, Yopirapane High, Modigi, Alexander Mamaduna, Lisa Harbin Pisida, Asumna Sohangami, Nakineamba Ani Masule Brane, Okoeni Duna, Gardener Duge, Asing Mamasara, Masida, Linana Anupi Sida, Asumna Mohirami, Nate, Makoeni so, Aigumna Turenda Doctor Panehai, Modigi Akoyi Masina, Akoyumbu, Asasatuna, Yamna Luna Yopirapani. Masigi Tanza Sigi Sang Sachi Loksanduna, Alexander Mama Sina, Lisada Sumna Mohaira Ami, Nahakbu, Nakogi Asingba, Namana Padugi Masak Adabu, Kanging the Barane, Masida, Linana Mo, Alexander Mama Sida, Asumna Haira Ami, Hoji I get Singba Imai Padugi Masak Adu Kangma Pamde, Makoina Koibu, Nushi Dabagi Damakta, Ekoibu Turen the Langtarak Libanatro, Hojikti, Ekoibu Yukpiriba Sina, Ekoigi de Asingba Imai Paduni, Masitara Bamatunda, Alexander Mama Sina, Linada Asumna Mohaira Ami, Oi Fare, Karigumba Nang Amadi, Nakinabung Singaduna, Nakoi Hek Popiba, Nakogi, Asengba Ima Ipa Dugi Masak Adu Kangimba Tarabadi, Mexican Mountain Adu the Satlu, Mapamaduda, Yamna Singba Usik Amalerangani, Usik Aduna, Nakogi Asengba Ima Ipa Dugi Maramda, Loina Harakani, Masida, Linana Mo, Alexander Mama Sida, Asumna Mohaira Ami, Mexican Mountain Adudi, Mapamastigi, Yamna Lapi Haina Sotai, Aduga, Akoina, Aduk Sar watching Aduda, Asingba Usik Adabu, Matokram Tigadoribano, Masida, Alexander Mama Aduna, Linada, Asumna Mohaira Ami, Rigumana Koina, Mexican Mountain Aduda, Hek Yobomatam. Mapam aduda yamna saurba u mahorongani u dugi mana singadu loina sana oigani madugi sanagi u mana adu heaba matungda mapam aduda magic oiba ifut amasu leibani ifut adudagi nakoina ising su lawgadabani hariba pot ani edu phangba tarabadi asingba usek adugi lepham adu soidanamaki khangani matam aduda nakoina phangkiba sanagi u mana amadi ifut aduda leiriba ising ani edubu asingba usek aduda kachaba tarabadi uchek aduna nangna khangningliba sing adu loina hairak wai sing ase hairamlaba matungda Alexander Mama adu mafam asida dokuna mahaki maimaduda mohan kirami seng mamakidi Alexander Mama asina tawriba se Lina amadi mahaki mabung ani edu mafam aduda chatpa matamda soidana maki sikrasano haina khanbagi damaktani maramdi makoina mafam aduda chatpa haiba se kudongthiba kaya ama thengnagadoribani adubu Lina di angang oibanina anupi eduna haiba singadu karimta khangamde mafam aduda chatpa matamda kudongthiba kaya ama thengnagani haiba se su mahakti khangjaramde numit asigi numidangda Lina na mahaki tumduna leriba mabung ani asiba hogdoktuna asumna hairami dada aina ngasai nganu machinjak thaduna leiringai matamada ahannupi mathengnei ahannupi eduna ingonda asumna hairami Mexican Mountain aduda yamna singba usek ama lei hai usek adugi matengna aikhoigi asengba ima ipa adugi masak adu khangba ngamgani haina haibirami masi tarba matungda mahaki mabung ani haibadi Peter amadi Sam makhoi ani na Linada asumna hairami hojikpu aikhoigi asengba ima ipa adugi masak khangaga kaidogadoribano makhoina aikhoibu phajana yengsinbigadabusu nate makhoina aikhoibu thamoi sengna nungsiba tarabadi karigidamakta aikoi sing asibu pokpaga turenda langthabiraklibano nanade masigi wari sitoksi madugi mohta nungai noina tumthou mathangi eukta Lina amadi maki machimanok singadugo loinana dining table amagi akoibada pulap phaminaduna makhoi karigumba khara saduna leirami matam asida Lina gi mabung ahan Peter asina maki mama mapa asida asomna haira ami ima baba aikoi sinana ba sing leitre maram asina arapa chingda chatuna aina sing khara thiruge sing asi thiba chatpa matamda matam khara di changadabusu mali wai asi haramlaba matungda Peter adu sing adu thiba chatnabagi damakta yum asigi mapanda thokhirami Tanja asida Lina su maki mabung asina thokhiba asi uba matamda hobe mabungi manakcha chenthokchara ami aduga Lina na maki mabung asida asumna hangami dada nangna hujik chakaduriba ase Mexican Mountain adugi manakta natra maki mabung Peter namu asumna hairami hoi aina chakaduriba ase Mexican Mountain adudani adubu masigi wari ase kanamta da nangna tamthokanu ai horen numidang wairam soidana maki halakani masi taba matamda Lina adu yamna haraujrami aduga maki mabung Peter asida asumna hairami dada nangna Mexican Mountain aduda yoruba kandada Ki ifut adu da thokpa ising adu loba kauniko aduga achawu palda panba sanagi uhoye dusu hekpa kauganiko aduga asingba usek ama lei haiba dusu unarakpa kauniko dada masida Peter na mahaki masanupi Lina asida asumna hairami hoi ai amata kauroi masi haramlaba matungda mahaki masanupi Lina asida bye bye tarumduna mahak jangal gi maike du satkirami asumna Peter na mahaki khongchet asi matam sangna salaba matungda Mexican Mountain adugi singkhongda mahak yaurami ching asigi makhongda surungi mawngda manba thong ama sulerami maudigi Peter na Keb asigi manungda sangkiba matamdadi mahak atopa sangsarambadi yorami mahakna mafam asidi hek yorukpa kandada sanagi uhai panba yamna chawruba u pambi du mahakna thengnarami
ꯄꯤꯇꯔꯁꯨ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯗꯣꯡ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯁꯤꯅ ꯄꯤꯇꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯗꯤ ꯍꯧꯗꯣꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔ ꯑꯗꯨ ꯎ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯍꯩ ꯑꯁꯤ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ꯫ ꯄꯤꯇꯔꯅ ꯎꯁꯥ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯍꯩ ꯑꯁꯤꯕꯨ ꯂꯥꯝꯃꯒ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯍꯩ ꯑꯁꯤ ꯑꯋꯥꯡꯕꯗ ꯄꯥꯟꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯅ ꯂꯥꯝꯕ ꯐꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯤꯇꯔꯅ ꯌꯥꯝꯅ ꯀꯟꯅ ꯎꯍꯩ ꯑꯁꯤꯕꯨ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯎꯍꯩ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯤꯇꯔꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯦꯠꯐꯝ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯄꯤꯇꯔꯒꯤ ꯃꯁꯥ ꯑꯁꯤꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ, ꯃꯃꯥ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯄꯤꯇꯔ ꯑꯁꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯇꯔ ꯑꯁꯤ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯄꯤꯇꯔꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯤꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯁꯥꯝ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯄꯤꯇꯔ ꯑꯁꯤ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ: "ꯏꯃꯥ, ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯄꯤꯇꯔ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯁꯤꯡ ꯊꯤꯕ ꯆꯠꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯏꯄꯥꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯦꯖꯤꯀꯦꯜꯒꯤ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨ ꯊꯤꯕ ꯆꯠꯈꯤꯕꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯑꯝꯃꯤ: "ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯈꯪꯗꯕ꯭ꯔꯥ? ꯃꯦꯖꯤꯀꯦꯜꯒꯤ ꯃꯥꯎꯟꯇꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯁꯦ"꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯅꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ: "ꯏꯃꯥ, ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ"꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤꯅ ꯂꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ: "ꯀꯩꯁꯨ ꯈꯟꯅꯨꯁꯦ ꯂꯤꯅꯥ, ꯅꯪ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯃꯥ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯑꯩ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯁꯥꯝ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯄꯤꯇꯔ ꯑꯗꯨ ꯊꯤꯕ ꯆꯠꯂꯨꯒꯦ"꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯛꯇꯗ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯄꯤꯇꯔ ꯑꯗꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯦꯖꯤꯀꯦꯜꯒꯤ ꯃꯥꯎꯟꯇꯦꯟ ꯑꯗꯨꯒꯤ ꯆꯤꯡ ꯃꯈꯣꯡꯗ ꯌꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯑꯗꯨꯅ ꯁꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯔꯝꯃꯨ, ꯑꯩ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯄꯤꯇꯔ ꯑꯗꯨ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯀꯦ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯥꯝꯒꯤ ꯃꯄꯥ ꯑꯁꯤꯅ ꯀꯦꯞ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯀꯦꯞ ꯑꯁꯤ ꯃꯁꯛ ꯎꯗꯕ ꯋꯥꯜ ꯑꯃꯗ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯝꯒꯤ ꯃꯄꯥ ꯑꯁꯤ ꯀꯦꯞ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯥꯝꯒꯤ ꯃꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯤꯠꯅ ꯎꯗꯕ ꯋꯥꯜ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯀꯔꯤꯝꯇ ꯉꯝꯃꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯋꯥꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯕ ꯁꯥꯐꯨ ꯑꯃ ꯄꯤꯊꯣꯔꯛꯇꯨꯅ ꯏꯟꯊꯣꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯥꯝꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯥꯝ ꯑꯁꯤꯅ ꯀꯦꯞ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯀꯦꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯠꯅ ꯎꯗꯕ ꯋꯥꯜ ꯑꯁꯤ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯁꯥꯝꯒꯤ ꯃꯄꯥꯅ ꯋꯥꯜ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅꯗꯤ ꯋꯥꯜ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯁꯥꯝꯁꯨ ꯋꯥꯜ ꯑꯁꯤ ꯐꯥꯎꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯁꯥꯝꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯎꯍꯩ ꯄꯥꯟꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯝꯁꯨ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯍꯧꯗꯣꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯁꯤꯅ ꯁꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯝꯅ ꯍꯧꯗꯣꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯥꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯅꯥꯎꯔꯤ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯅꯥꯎꯔꯤ ꯑꯗꯨꯅ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯀꯛꯇꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯦꯛꯑꯝꯃꯤ꯫ ꯎꯍꯩ ꯑꯗꯨ ꯍꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯆꯤꯡ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯦꯖꯤꯛꯀꯤ ꯏꯐꯨꯠ ꯑꯗꯨꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯁꯥꯝꯒꯤ ꯃꯅꯥꯛꯇ ꯂꯪꯖꯥ ꯑꯃ ꯄꯥꯏꯊꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯪꯖꯥ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯝꯁꯨ ꯎꯆꯦꯛ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯝꯅ ꯀꯥꯔꯛꯏꯕ ꯆꯤꯡ ꯑꯁꯤ ꯆꯞ ꯌꯨꯡꯕ ꯆꯤꯡ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯅꯦꯠꯐꯝ ꯆꯥꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯥꯝꯁꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯑꯂꯦꯛꯖꯦꯟꯗꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯤꯅꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯂꯤꯅꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯤꯇꯔꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯖꯤꯀꯦꯜ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯤꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯃꯦꯖꯤꯀꯦꯜ ꯃꯥꯎꯟꯇꯦꯟ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯤꯅꯥꯒꯤ ꯕꯕꯥ ꯑꯗꯨ ꯃꯦꯖꯤꯀꯦꯜ ꯃꯥꯎꯟꯇꯦꯟ ꯑꯗꯨꯒꯤ ꯀꯦꯞ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ
ꯃꯤꯅ ꯀꯩꯗꯧꯔꯦ ꯃꯗꯨꯗ ꯅꯊꯟꯗ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯁꯤꯗ ꯂꯤꯅꯥꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯤꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯞ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯋꯥꯜ ꯑꯃ ꯈꯥꯗꯨꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩ ꯋꯥꯜ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯀꯦꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯁ꯭ꯌꯥꯝ ꯑꯗꯨꯗꯤ ꯃꯤꯠꯅ ꯎꯗꯕ ꯋꯥꯜ ꯑꯁꯤ ꯐꯥꯎꯖꯟꯗꯨꯅ ꯆꯠꯄ ꯉꯝꯕꯗꯒꯤ ꯃꯍꯥꯛ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯪꯉꯥꯎꯅꯔꯦ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯅꯥꯁꯨ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯠꯅ ꯎꯗꯕ ꯋꯥꯜ ꯑꯁꯤ ꯐꯥꯎꯖꯟꯗꯨꯅ ꯆꯪꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯅꯥꯅ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯂꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯦꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯅꯗꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯂꯤꯅꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯁꯅꯥꯒꯤ ꯎꯍꯩ ꯄꯥꯟꯕ ꯌꯥꯝꯅ ꯆꯥꯎꯕ ꯎꯄꯥꯝꯕꯤ ꯑꯗꯨ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯅꯥꯅ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤꯕꯨ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇꯁꯨ ꯍꯧꯗꯣꯡ ꯑꯃ ꯆꯪꯉꯛꯑꯝꯃꯤ꯫ ꯂꯤꯅꯥꯗꯤ ꯍꯧꯗꯣꯡ ꯑꯁꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯖꯅ ꯀꯧꯁꯟꯗꯨꯅ ꯍꯧꯗꯣꯡ ꯑꯁꯤꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯅꯥꯅ ꯍꯧꯗꯣꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯈꯤꯕ ꯎꯕ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯒꯤꯗꯤ ꯏꯕꯨꯡ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯧꯗꯣꯡ ꯑꯗꯨꯅ ꯂꯤꯅꯥꯗ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯤꯅꯥꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯄꯤꯇꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯅꯥꯅ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯍꯦꯛꯄ ꯀꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯤꯅꯥꯅ ꯍꯧꯗꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯕꯗꯤ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯍꯦꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨꯕ꯫ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯂꯤꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯁꯅꯥꯒꯤ ꯎꯍꯩ ꯑꯁꯤ ꯍꯦꯛꯇꯨꯅ ꯂꯤꯅꯥꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯅꯥꯅ ꯍꯧꯗꯣꯡ ꯑꯁꯤꯗ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯅꯥꯅ ꯃꯦꯖꯤꯛꯀꯤ ꯏꯐꯨꯠ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯦꯖꯤꯛꯀꯤ ꯏꯐꯨꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯐꯨꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯪꯖꯥ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯁꯤ ꯂꯤꯅꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯅꯥꯅ ꯎꯆꯦꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯈꯤꯕ ꯎꯕ꯭ꯔꯥ? ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯎꯆꯦꯛ ꯑꯗꯨꯅ ꯌꯥꯝꯅ ꯑꯣꯟꯈ꯭ꯔꯕ ꯅꯨꯡꯗꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯏꯊꯔꯛꯇꯨꯅ ꯇꯣꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯅꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯁ꯭ꯌꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯤ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯅꯥꯅ ꯎꯆꯦꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯐꯨꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯤꯇꯪ ꯄꯨꯕꯤꯔꯛꯄ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯥꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯇꯥꯔꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯒꯅꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯂꯤꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯕꯤꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯤꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯦꯖꯤꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯂꯤꯅꯥꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯂꯤꯅꯥꯅ ꯎꯆꯦꯛ ꯑꯁꯤꯗꯁꯨ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯃꯥ ꯑꯁꯤꯅ ꯑꯂꯦꯛꯖꯦꯟꯗꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯉꯣꯟꯗ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯅꯍꯥꯛ ꯌꯥꯗꯕ ꯌꯥꯗꯕꯅꯤꯀꯣ, ꯅꯍꯥꯛ ꯃꯁꯤꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ꯫ ꯃꯁꯤꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯃꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯉꯁꯤꯗꯒꯤꯅ ꯆꯍꯤ 33ꯒꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯍꯦꯂꯦꯅꯥ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥꯅꯦ? ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯂꯦꯛꯖꯦꯟꯗꯔꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅ ꯄꯨꯡꯃꯥꯡ ꯃꯥꯡꯗꯨꯅ ꯂꯣꯏꯔꯒꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇꯕꯔꯥ? ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯂꯦꯛꯖꯦꯟꯗꯔ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯤ ꯍꯦꯂꯦꯅꯥ ꯑꯗꯨ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯥ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯃꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯈꯤꯕ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯍꯦꯂꯦꯅꯥ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤꯕꯅꯤꯅꯦ? ꯌꯥꯔꯦ ꯇꯣꯛꯑꯣ ꯏꯃꯥ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯩ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯅꯥꯅ ꯑꯁꯤꯡꯕ ꯎꯆꯦꯛ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯂꯤꯅꯥꯅ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯎꯄꯥꯝꯕꯤ ꯑꯁꯤꯗ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯅꯥꯅ ꯎꯄꯥꯝꯕꯤ ꯑꯁꯤꯗ ꯇꯣꯡꯉꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯄꯥꯝꯕꯤ ꯑꯁꯤꯗ ꯇꯣꯡꯉꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅꯤ ꯑꯁꯦꯡꯕ ꯎꯆꯦꯛ ꯍꯥꯏꯔꯤꯕ ꯑꯗꯣ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯃꯅ ꯑꯃ ꯑꯁꯦꯡꯕ ꯎꯆꯦꯛ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯤꯅꯥꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯣꯏꯇꯕ ꯉꯥꯡꯉꯦ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯁꯤ
asingba uchek ado amata natte haibani maudigi linana uchek mayam aduda nakhoi mayam asi asingba uchek ado amata natte maramdi nakhoi aingonda oitaba kya mangangi tanja asida atopa nakal amada hauba upal macha amada sendrang amakhak mathanda tongduna leiba adu mahangna urami maudigi linana uchek sendrang adugi manakta changchenduna asumna ngami nahak natra asingba uchek hariba ado maduda uchek sendrang aduna mani haiduna hairami aduga uchek aduna linada asumna so hairami nahak se yamna singba nathongna leiba nupi macha amani nahakna aibu yamna chumna khalle maudigi linana asingba uchek aduda mahangna porakhiba sanagi uhai amadi ejiki ising adu gift oina mangonda pirami sendrang uchek adusu linana pirakpa gift asi uba matamda mak yamna harau jarami matam asida linana uchek asida asumna makhut lona aduna haijarami mafam asida aigi ibung ani nung onduna laikre makhoi ani sibu matau karamna amuk hana mi olangani masida uchek aduna linada magic ising adu piduna asumna hairami masigi magic ising asina nung onkraba nahaki nabung ani aduda chaichelu matam aduda nahaki nabung ani adu amuk hana mi amu olakani masi taraba matungda linana magic ising yawa bottle adu puduna magic iput leiba ching adugi makhongda lami maudigi ching adugi makhongda tariba ngasai uchek aduna haikhiba mahaki mayam nung onkraiba nung aduda mahakni ising adu chaichelu matamdadi mahaki mabung sam adu amuk hana mi ola ami masigi matungda lina amadi sam makhoi ani adu sanagi uhai panba upambi adugi makhongda mungla ami upambi isigi makhongda tariba haudoduna takhiba achoba nung aduda linana magic ising adu amuk chaichelu matamdadi mahaki mayamba pitar adu nung olambadagi mi amu onthora ami asumna makhoi machiminau sing asi amuhana unajaba phangba asida makhoi masi yamna harau jarami masigi matungda makhoi machiminau ahum aduna asengba uchek aduda makhoi gi asengba mama mapa adu kanano haina hangjarami matam asida uchek aduna makhoi machiminau ahum asida asumna haira ami nakhoi bu pokpiba asengba nakhoi gi namana pa adudi atei kanamta natte ningthau alexander amadi mahaki nupi helena ni masitaba matamda linana uchek aduda asumna haira ami aduga karigi damak ningthau alexander aduna mahaki asengba macha sing asibu pokpaga sikrasano haiduna turen aduda langtharakliba asina karigi masida uchek aduna amuk lina amadi mahaki machimanau sing aduda asumna haira ami nakhoibu sikrasano haiduna turende langtharakliba misak adu nahaki mama babana natte nakhoigi nabok nani nahaki buboki plan di nakhoyom masibu loina tumna hathokhiba asini masitaba matamda makhoi machimanau ahum adudi yamna nga ami aduga uchek aduda asumna hanga ami karigi damak aikhoigi bongna aikhoibu hatpa pamlibano masida uchek aduna amuk machimanau ahum aduda asumna haira ami nahaki baba alexander na lairaba lauba amagi machanupi mabu pamami madugi matungda nahaki baba alexander amadi nahaki mama helena makhoi ani yamna nungsinakhi maudigi nahaki baba alexander aduna nahaki mama helena gi manakta laktuna makhoi ani lohongki masigi pawasi nahaki nabokna taba matamda nahaki nabok adudi aduki matik sauningki maramdi mahakna mahaki machanupa alexander asibu atopa ningthogi machanupi amaga lohongba pamki maramasdagi nahaki bobo aduna nahaki mama helena adubu yumadudigi tanthokhiba asi pami masigi matungda nahaki bobokna plan ama sinduna nahaki namana polokpa nakhoigi nachinanau sing asibu mahaki mioi singda sinaduna jangalda puduna loina hato haiduna haiki adubu nakhoigi advisor aduna nakhoi sing asibu hattabida turendo ina thadarakhibani asigi wari asi nahaki nabok aduna sinduna nahaki nama amadi napa fawada tahanba nate madugi motta nahaki nabok aduna nahaki mama amadi babada asumna haijanki madudi nakhoi sing asi pokpa matamda loina sikre haiduna masigi wari si taba matamda nahaki mama helena adudi wakhan yamna nungaikide masi taba matamda linana uchek aduda mu asumna haira ami adu oiba tarabadi masigumba thodok mayam asina maram oraga aigi ma adu thawai nungai tabadigi sikhibara masida uchek aduna machimana ahum aduda asumna mu haira ami natte nahaki mama do hojik phawa sidari mahak hojik hingduna leiri masi taba matamda linana uchek aduda mu asumna haira ami aina alexander ningthodu thengnaba matamdadi mahak naingoda asumna hai mahaki nupi adu sikhiba kuire haina masi haramlaba matungda linagi machimana sing adu ningthau aduda asengba chumba wari sing adu tamunaba haiduna mafam asdagi chenkirami tanja asida uchek aduna makhoi machimana ahum aduda lauduna sumna haira ami nakhoi bungai khone aigi wari asi loidari nakhoina khangadaba aruba wari ma leiri adubu makhoi machimana ahum adudi uchek aduna hariba wa adu phajana tadabida makhoi mafam asdagi chenkirami maudagi makhoi madu magic ki wala du lathokjuna la ami makhoina lakpa matamda makhoi bu yokpiba makhoi gi mama mapa adu makhoi bu ngai duna leirami matam asida makhoi gi mama mapa aduna makhoi gi masa sing asi tekta kaiduna thorokpa asi uba matamda makhoi yamna harau jarami matang asida linana yamna harauna mahaki mama mapa asida asumna haira ami ima baba asingbu uchek aduna hairakpagi matung ina aikoi gi asengba ima ipa ado mafam asida leiriba ningthau alexander amadi mahaki nupi helena ado oirame duga aikoi bu pokpiba asengba ima ado
hojik phawa sidari hingduna leri haina sutai masigi wari asi aikhogi asengba baba Alexander aduda yamna thuna tamusi masi taba matamda makhoi bi yokchaba gardener matai manau adudi mathoi kitangdi nungairamde adubu angang ahum aduna haribo wa aduda makhoidi yarami sinasi sense tawduna atopana kanamromda Alexander gi mama aduna Alexander asibu atopa ningthogi machanupi ma lohongnabagi damakta amuk taksalami adubu ningtho Alexander aduna thi maki mama na haribo wa adu yaramde somdana gardener matai manau aduna makhoigi macha ahum madu sagol gari emda hapkatuna ningthogi konung adu tamna puduna laami asum lakpana makhoi sing adu ningthogi konung adu yaurami matam asida gardener matai manau ani aduna makhoidi mapanda lehorage nakhoi hum manungda chango haiduna macha ahum madubu ningthogi konung adugi manungda thajan kirami machimana ahum maduna ningtho adugi konung manungda changpa matamdadi mafam asida leramba advisor aduna makhoi humbu uba matamda makhoi humbu taramna omi aduga mahangna asumna haira ami ayakse nakhoi ahumgi asengba asanba manaini masigi matungda advisor aduna ngang ahum masibu ningtho Alexander adugi manakta puduna lami asumna advisor asina ngang ahum masibu puduna lakpa asi Alexander gi mama na uba matamda mahang yamna pakhalami aduga mahangna advisor aduda lauduna asumna haira ami hai minai nupa nangna kari gidamak laira chudatnaba ngang ahum masibu ningtho gi konung asigi manungda pusanduna changak ibano masi tapa matamda ningtho Alexander adu su thora ami aduga lina mafam asida laktuna lerambasi uba matamda Alexander na lina da nakhoi mafam asida kaidawa la ibano kaidore haina hangami masida lina na ningtho Alexander aduda asumna haira ami iningtho aikhoi isina ahum mase nahaki asengba nasani masi tapa matamda Alexander gi mama asina marak thatuna asumna haira ami isanupa makhoi ahum na hariba ase machin thiba ngaktani masida lina na muk ningtho aduda asumna haira ami aikhoi na hariba ase asengba asumba ngaktani magic ki mountain aduda leiriba asengba usek aduna aikhoi ahum mase nahaki asengba nasane haiduna hairaklabani asengba makidi nahaki mama aikhoi gi bubo oiriba asina aikhoi isina ahum masibu sikrasano haiduna magic ki mountain aduda thakibani adubo aikhoi hojik hingduna halae lina ki wai si taba matamda Alexander ningtho asi yamna saura ami aduga mahaki mama asida yamna sauna asumna haira ami ima nahna khaliba ase kaino nahaki pukchen ase asuk pikliba karigino nahna tawriba licha sajat adudi phatraba hingchabi amana bu tawroi imana asumna tarukani haiba ase ai thajaru dabani matang asida linana mapa Alexander da asumna mu haira ami iningtho hojik phawda nahaki nupi Helena do hojik phawwa sidari hingduna leiri haina swairaki masi taba matamda Alexander ningtho aduna yamna sauna maki mama aduda asumna hairami ima aigi nupi Helena do kadai da sakre yamna thuna hairau maudegi di Alexander gi mama adusu asengba sumba singadu lotuna thamba si yaraktabana maram orga loina wari du liba horami aina nahaki nupi Helena aduda asumna haijanki imong nupi nahakse nahaki nasada sap ama leiraba male maram asinani nahangna hek pokpa nasa singadu pokpaga loina siriba ase kariguma nahangna masigi sap asibu kokki haiba tarabadi magic gi mountain aduda chatuna tanagi uhoi amadi magic gi singadu porokpa tarabadi nahaki sap adu soidana maki kokani matam aduda ayangna sinkhiba plan adusu success hoiki madudi nahaki nupi Helena adu magic mountain aduda chatkibadagi ngasi phawda halakidre masi tafa matamda Alexander ningtho aduna yamna sauna maki mama aduda asumna haira ami o nahangna ingonda oitaba kya ama ngangjali ne imabu ingonda aina thabak chakri kandada aigi nupi adu sekre haiduna haiba natro objekti aina aigi imabu thajaruba asina aigi khwaidigi asoiba oire masigi matungda Alexander ningtho aduna yamna sauna maki manai sing aduda asumna hairami kana lei mafam asida leiriba aigi ma asi jail da phajanduna thammu ningtho asigi manai sing aduna Alexander gi mama asibu jail da phajanduna thamkirami masigi matungda Alexander ningtho aduna maki masa ahum aduga loinana magic mountain aduda chatkirami makhoina mafam aduda yorpa matamdadi upambi adugi makhongda achauba nungumagi mathakta asengba usek adu leptuna leirami matam asida ningtho Alexander aduna usek aduda thamoi sengna asumna haijarami aigi nupi Helena adu kadai da chakre haiba adu amukta takpiyu maudigi usek aduna nung asing mathakta tongduna asumna haira ami nahaki nupi Helena adu atai karimta da chatkide aina hojik tongiba nung asini nahaki Helena adu masi tarpa matungda linana magic ki ising yarba bottle adu puthora ami aduga ising adu nung asing mathakta khikchaluba matamda nung asi maki mama Helena adu onthora ami ningtho Alexander di maki nupi Helena asi ngasi digina chai tarani thogi matungda amuk hana ujaba phangba asida mak yamna harau jarami aduga Alexander na Helena da asumna hairami chai tarani thoi hokrasi phawada ai nangbu adum nuksiduna leiri masi hairaba matungda Alexander na mafam asna leiriba angang ahum masi makhoi anigi asengma masa singdune haina mahaki nupi aduda masakta ami somda atopa nakal amaromdana ningthogi manai sing aduna Alexander gi mama adu jail manungda phajanduna thamami masigi matungda Alexander madi Helena makhoi anina makhoigi macha sing adu gardener matai manau ani adugi manakta puduna laami matam asida mache manau ahum aduna makhoi bu yokpirapa gardener matai manau adu
ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯑꯁꯤꯅ ꯏꯃꯥ ꯕꯕꯥꯕꯨ ꯀꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯂꯦꯛꯖꯦꯟꯗꯔ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯒꯥꯔꯗꯦꯅꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯅꯈꯣꯏꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯄꯦꯟꯕꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯕꯅꯤ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯂꯦꯛꯖꯦꯟꯗꯔ ꯅꯤꯡꯊꯧ ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯗꯦꯅꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯍꯥꯎꯕ ꯈꯔ ꯆꯥꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ